Saknai film artist Soma Laishram Manipur Sangai Festival 2022 ge brand ambassador Oina Khankhre Nimitara ni chupna pangthokadaba festival ase dasaru yana balagliba miyoi singasibu taram na miyamna okpiu haina Chief Minister N Biren na phongdokre Wafam masingasi Manipur lenga ke tourism department na mapungoina chinba Manipur Sangai Festival 2022 ge curtain raiser gi thoram da phongdokhibane Kanglagi Western Gate pangthokiba curtain raiser gi thoram maduda Manipur lenga ke cabinet minister sing Tiats Biswajit Y Kemchan Govindas Konthojam Nemcha Kipken Awangbo Nimai H Tingo Kashim Bashum Tourism Corporation of Manipur ge chairman K Shyam Tourism ge commissioner PK Jha Yauna MLA Kayasu Sarugya Khe Pena amadi pung cholomna hawdokhiba thoram maduda curtain raiser bo hawdokladuna balloon sing Chief Minister na release tawkhe Makhata na Chief Minister na Sangai ran sulam thakhe Chief Minister N Biren na chahi anirom COVID na maram oiraga nungsiraba miyoi kayagi punsi mangkraba matung miyam gi achauba mateng ga loinana laina asi laksilaba matung ahanbo ina pangthokpa festival ne Praja Singhe Chauba Mateng na anirak suba oina BJP na lengak na matung pangthokliba festival ase hanadi city da taurambadagi handakti mafam tara humdoida pangthokle masina state asigi mahausa gi leizaba phajaba kaya malem gi miyam da pak sana uhanba ngamgane Sangai festival ni hairaga sangai uba phangdaba adu uhanana ba thaurang tawre aikoi gi ipai pudagi leiraknaba sagol kangjai kangla manung da pangthongna ba honare Masida natana aikoi ge ina khulaba culture ge item kaya yauna leizariba tourism gi phajaba kaya miyam da uhanna ba honariba sida miyam na mapung fana mateng pangbiyo mapal gi miyoi sing lakpasu haure makhoina lakpada harau harau taramna okpiu amade akai ba pibiganu haiba wafam sing phongdokhe aikoi gi culture aikoi gi civilization akoi gi decency Taksi kasi leba samaj amane haiba lamsal bebar phajaba samaj amane haiba luna na leba state amane haiba lamsat nikau biram phajaba dugumba jati amane haiba do koi utma matumne tourist na laka tourist dai koi gi site bi kari ma khal chamagi akai ba kan mati dana ba ni sasa ba atokaran tawba yani ngi yaw dana ba gari kan thoba speed limit to he thobi dana ba yi mayam da apin to giri Aku kumai ini harau kumai ini lumayan ni nak harap tak ada rasa lagi tahu lagi macam aku polisi tu sih smart way ramai kuda kumai faham beri napa adu subhan ni kumai baru ni lupa adu lo aku berisi thamaga ai Manipur ki miyam pun mak nimitara ni sunnah pangso kuda riba sangai festival ki ya kau kau pijari miyam pun mak batang kuina yum lagi thopong andana sol pulang lagi riba batang batang nuai minasi sol kuda minasi aja raga I wish you all the best and a grand success of this Sangai Festival.